ꯕꯤꯅꯤꯇꯥꯒꯤ ꯂꯨꯍꯣꯡꯕ ꯁꯔꯀꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯁꯨꯔꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗ ꯍꯣꯡꯂꯝꯃꯤ꯫ ꯕꯦꯃꯥ, ꯏꯃꯥꯗꯤ ꯅꯪꯅ ꯊꯣꯡꯕ ꯍꯩꯖꯥꯡꯁꯦ ꯑꯟꯊꯣꯛꯅ ꯍꯥꯎꯖꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯏꯃꯥ, ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕꯕꯨ ꯋꯥ ꯑꯣꯏꯅ ꯂꯧꯔꯗꯅ ꯅꯨꯄꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯩꯇꯗꯅ ꯗꯦꯁ ꯄꯨꯍꯟꯒꯦ ꯍꯥꯏꯔꯣ? ꯃꯅꯦꯝ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯀꯩ ꯋꯥꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ? ꯅꯨꯄꯤꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯀꯔꯤ ꯋꯥ ꯂꯩꯒꯦ? ꯑꯗꯨꯒ ꯏꯃꯧꯅ ꯇꯝꯂꯛꯂꯤꯕ ꯃꯍꯩꯁꯤꯁꯨ ꯂꯩꯉꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤ ꯂꯩꯕꯥꯛ ꯄꯨꯕ ꯉꯝꯃꯣꯏ? ꯆꯨꯝꯃꯤ ꯏꯃꯥ, ꯑꯩ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ MA ꯂꯣꯏꯁꯜꯂꯛꯏꯅꯤ꯫ MA ꯂꯣꯏꯁꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯉꯤ ꯍꯧꯖꯤꯛꯁꯨ꯫ 이베마, ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ, ꯑꯩꯒꯨꯝꯕ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯜꯂꯛꯏꯁꯦ꯫ ꯍꯦ, ꯇꯨꯃꯤꯟ ꯂꯩꯔꯨ ꯏꯕꯨꯡꯉꯣ, ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯏꯃꯧꯗ ꯍꯥꯏꯔꯤꯗꯣ? ꯅꯪꯒꯤꯁꯨ ꯅꯆꯟꯅꯨꯄꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯅꯨꯀꯣ꯫ ꯕꯤꯅꯤꯇꯥ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ MA ꯂꯣꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤ ꯇꯧꯕ ꯉꯝꯂꯤꯒꯦ ꯈꯟꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯖꯟꯈ꯭ꯔꯦ꯫ ꯈꯔꯅꯤ ꯃꯇꯨꯡꯗ ꯕꯤꯅꯤꯇꯥ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯦ꯫ ꯑꯉꯥꯡ ꯌꯥꯎꯔꯕꯁꯨ ꯕꯤꯅꯤꯇꯥ ꯃꯍꯥꯛꯅ ꯇꯝꯂꯛꯂꯤꯕ ꯃꯍꯩ ꯑꯗꯣ ꯂꯦꯝꯅꯗꯤ ꯃꯥꯡꯍꯜꯂꯣꯏ, ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯔꯝꯃꯤ꯫ ꯕꯦꯃꯥ, ꯅꯪ ꯎꯔꯥꯟ ꯍꯥꯏꯔꯤꯕ ꯁꯤꯔꯤꯌꯦꯜꯗꯣ ꯌꯦꯡꯉꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯌꯦꯡꯉꯦ ꯏꯃꯥ, ꯅꯨꯄꯤꯗꯣ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯄꯥꯏꯂꯣꯠ ꯑꯣꯏꯈꯤꯕꯅꯤ꯫ ꯕꯦꯃꯥ, ꯍꯣꯠꯅꯕꯗꯤ ꯂꯥꯏꯔꯤ, ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯣꯠꯄꯤꯕꯒ ꯆꯩꯕꯤꯕꯒꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝ ꯋꯥꯅ ꯑꯣꯏꯈ꯭ꯔꯤꯅꯤ꯫ ꯅꯪꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯔꯒ ꯌꯦꯡꯍꯜꯂꯨꯗꯅ꯫ ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ, ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯃꯆꯥꯅ ꯃꯍꯩ ꯇꯝꯕ ꯌꯥꯔꯕ ꯃꯇꯝꯁꯤꯗ ꯃꯃꯥꯁꯨ ꯀꯟꯅ ꯇꯝꯈꯠꯂꯛꯏ ꯍꯥꯏꯅꯔꯣꯏꯗ꯭ꯔꯣ? 이베마, ꯂꯩꯀꯥꯏꯗꯤ ꯑꯐꯕꯕꯨ ꯑꯣꯏꯔꯁꯨ ꯐꯠꯇꯕꯕꯨ ꯑꯣꯏꯔꯁꯨ ꯉꯥꯡꯅꯕꯗꯤ ꯑꯗꯨꯝ ꯉꯥꯡꯅꯗꯣꯏꯅꯤ꯫ ꯍꯣꯠꯅꯒꯗꯕ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯈꯪꯅ ꯍꯣꯠꯅꯒꯗꯃꯤ꯫ ꯑꯩꯁꯨ ꯅꯀꯨꯕꯣꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧ ꯂꯤꯡꯂꯒ ꯂꯧꯍꯣꯟ ꯐꯣꯏꯔꯒ ꯏꯆꯥꯁꯤꯡꯁꯦ ꯌꯣꯛꯂꯛꯏꯅꯤ꯫ ꯅꯪꯗꯤ ꯂꯥꯏꯔꯤꯛꯁꯨ ꯌꯧꯅ ꯍꯩꯔꯤ, ꯅꯄꯨꯟꯁꯤꯗꯣ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯃꯥꯡꯍꯟꯕꯁꯦ ꯄꯥꯝꯗꯦꯅꯦ ꯕꯦꯃꯥ꯫ ꯕꯤꯅꯤꯇꯥ ꯃꯅꯦꯝꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯅꯦꯝꯕꯨ ꯀꯣꯟꯁꯤꯟꯈꯤ꯫ ꯍꯩꯃꯥ, ꯏꯆꯥꯗꯤ ꯐꯕꯅꯤꯁꯦ, ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯅꯣ? ꯅꯃꯧꯕꯨ ꯏꯆꯥ ꯍꯥꯏꯅ ꯀꯧꯔꯒ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯕꯤꯕ ꯑꯁꯤꯒꯨꯝꯕ ꯏꯅꯦꯝꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛꯇ ꯐꯪꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯄꯂꯦꯝ ꯄꯟꯊꯧꯅꯐꯥꯎ ꯑꯩꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯈꯟꯕꯤꯗꯦ, ꯏꯃꯥꯅ ꯈꯟꯕꯤꯔꯤꯕ ꯑꯁꯨꯝꯅ꯫ ꯕꯦꯃꯥ, ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥꯕꯨ ꯀꯔꯝꯅ ꯊꯥꯖꯁꯤꯒꯦ ꯍꯥꯏꯕꯒꯤ ꯀꯣꯛꯇ ꯄꯣꯠꯂꯨꯝ ꯑꯃ ꯃꯇꯝ ꯈꯨꯗꯤꯡꯗ ꯂꯩ꯫ ꯑꯗꯨꯅ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯕꯒꯤ ꯃꯊꯧꯗꯤ ꯃꯃꯧ ꯑꯗꯨꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯗꯨꯅ ꯃꯤ ꯑꯃ ꯑꯣꯏꯍꯟꯕꯒꯤ ꯃꯊꯧꯅꯤ꯫ ꯑꯗꯨꯅ ꯕꯦꯃꯥ, ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯁꯨ ꯍꯣꯠꯅꯔꯒ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯧ꯫ ꯌꯦꯡꯍꯜꯂꯝꯃꯨ ꯃꯥꯂꯦꯝꯁꯤꯗ ꯅꯨꯄꯤꯅꯁꯨ ꯂꯩꯕꯥꯛꯁꯦ ꯐꯖꯅ ꯄꯨꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ꯫ ꯕꯤꯅꯤꯇꯥ ꯃꯅꯦꯝꯕꯣꯛꯀꯤ ꯃꯇꯦꯡ ꯐꯪꯕꯗꯒꯤ ꯃꯉꯣꯟꯗ ꯃꯊꯧꯅꯥ ꯑꯃ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤꯗ ꯃꯥꯁꯨ ꯁꯔꯨꯛ ꯌꯥꯔꯅꯤ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯏꯃꯥ, ꯑꯩꯅ ꯁꯣꯝꯗ ꯍꯣꯠꯅꯅ ꯂꯩꯔꯒ ꯑꯉꯥꯡꯁꯤꯅ ꯄꯤꯛꯁꯨ ꯄꯤꯛꯂꯤ, ꯀꯔꯝ ꯍꯥꯏꯅ ꯇꯧꯗꯣꯏꯕ? ꯕꯦꯃꯥ, ꯅꯪ ꯃꯗꯨꯒꯤ ꯀꯔꯤꯝ खनगनु। इमा हुजिक पंगल याम कल्ली, अइना येंगनी। इमा, सिविल सर्विस की परीक्षा हाइसे अराइबा नत्ते। अइना इबुकनिंग चंगना ओइदबा यादे हाइना होनरदी युमगी थबक इंखा होनबसे वानी ने इमा। बेमा, नंग मदुगिसु करीमत खनगनु। इमा न लोइना तौनी, नंग न बुकनिंग चंगना त होनो। इमा मतोमतना युमगी थबकसु तौबा अंगांगसु पानाबा हाइसे अराइबा नत्ते। अंगांगसे खरनीगी इपामदा थमख्रसी इमा। बिनीता मनेमगा तानादुना मचानुपादो मपामदा थमख्रे अदुगा युमगी थबकना मनेमना होनरे। ऑफिसर इबेमा, थांगमैदुदी मुथतपीरोदना तुमजरगे। थांगमैदी मुथतपा यारारोय, याम तुमनिंगगना मथंगी कादा चटलगा तुमुरो। इबेमा, नंग इमागना खल्लिसे कइनोबा
ꯅꯣꯡꯃꯇꯁꯨ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯩꯀꯥꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯇꯥꯎꯋꯣ꯫ ꯊꯣꯛꯀꯅꯤ ꯃꯇꯝ ꯂꯥꯛꯄꯗ, ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯒꯁꯨ ꯐꯪꯅꯕꯒꯤ ꯅꯣꯡꯃ ꯃꯇꯝ ꯂꯥꯛꯀꯅꯤ꯫ ꯁꯨꯔꯦꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯕꯗ ꯁꯥꯎꯗꯨꯅ ꯀꯥ ꯑꯗꯨꯗꯩ ꯊꯣꯛꯈꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯇ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯑꯃꯅ ꯃꯅꯦꯝꯗ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯆꯟꯗ꯭ꯔ ꯁꯈꯤ, ꯑꯩꯅ ꯁꯨꯝ ꯇꯥꯕꯕꯨ ꯅꯪꯒꯤ ꯅꯃꯧꯗꯣ ꯃꯆꯥꯅ ꯁꯨꯝ ꯆꯥꯎꯗꯅ ꯈꯔꯅꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕ ꯌꯥꯔꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯀꯟꯅ ꯂꯥꯏꯔꯤꯛꯀ ꯄꯥꯈꯠꯂꯩ ꯍꯥꯏꯅ ꯇꯥꯔꯤꯅꯦ꯫ ꯑꯗꯨꯒ ꯅꯪꯅ ꯃꯧ ꯑꯅꯧꯕꯤ ꯇꯧꯅꯒ ꯆꯥꯛꯈꯨꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅꯦ꯫ ꯍꯥꯍꯥꯌꯣ, ꯅꯣꯛꯗꯨꯝ ꯅꯣꯛꯊꯣꯛꯀꯦ꯫ ꯏꯆꯦꯅ ꯇꯥꯔꯩꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯧꯗꯣ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤꯌꯦ꯫ ꯅꯠꯇꯦ, ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯁꯨ ꯃꯇꯝ ꯑꯃ ꯂꯩꯗꯅ꯫ ꯍꯧꯖꯤꯛꯄꯨ ꯃꯆꯥ ꯃꯁꯨ ꯌꯥꯎꯔꯒ ꯇꯧꯅꯤ ꯍꯥꯏꯅ ꯇꯧꯔꯤꯗꯨꯕꯨ ꯉꯝꯕꯨ ꯉꯝꯃꯤꯅꯦ꯫ ꯏꯊꯧꯕꯨꯗꯤ ꯂꯩꯖꯗꯦ, ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯀꯂꯤꯌꯨꯒ ꯍꯥꯏꯗꯣ ꯆꯪꯂꯕꯅꯤ ꯏꯕꯦꯝꯃ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤ ꯏꯆꯦ, ꯀꯂꯤꯌꯨꯒ ꯍꯥꯏꯗꯣ ꯆꯪꯂꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯗꯅ ꯃꯆꯥ ꯃꯁꯨ ꯂꯛꯅꯅ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯏꯆꯦꯁꯨ ꯃꯣꯕꯥꯏꯜꯗ ꯉꯥꯎꯅ ꯂꯩꯔꯤꯗꯨꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯕꯤꯅꯤꯇꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯦꯝꯅꯕꯗꯣ ꯃꯅꯦꯝꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯇꯥꯕꯗ ꯃꯌꯥ ꯀꯨꯝꯗꯨꯅ ꯍꯟꯈꯤ꯫ ꯑꯁꯣꯝꯗꯅ ꯕꯤꯅꯤꯇꯥ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯈꯪꯗꯅ ꯂꯥꯏꯔꯤꯛ ꯇꯧꯗꯨꯅ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯌꯦꯡꯉꯨ ꯕꯤꯅꯤꯇꯥ, ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯍꯥꯏꯗꯣ ꯀꯩꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯁꯨ ꯈꯜꯂꯨꯅꯦ, ꯑꯗꯨꯛ ꯂꯥꯏꯔꯗꯤ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯌꯧꯉꯩ ꯇꯝꯂꯒ ꯑꯣꯐꯤꯁꯥꯔ ꯑꯣꯏꯗꯉꯩ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯒꯗ꯭ꯔꯣ? ꯏꯃꯥꯅꯗꯤ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯇꯥꯃꯣꯗꯁꯨ IASꯀꯤ ꯄꯔꯤꯈꯥꯁꯦ ꯊꯥꯎ ꯍꯥꯏꯅ ꯏꯃꯥꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯌꯦ꯫ ꯇꯥꯃꯣꯅ ꯌꯥꯗꯅ ꯊꯥꯈꯤꯗꯕꯅꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯄꯉꯥꯡ ꯉꯥꯡꯉꯤꯅꯤ꯫ IASꯀꯤ ꯄꯔꯤꯈꯥ ꯍꯥꯏꯗꯣ ꯏꯃꯥꯅ ꯀꯔꯤ ꯈꯪꯗꯣꯔꯤꯒꯦ? ꯃꯥꯗꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯥꯏꯔꯣꯡ ꯌꯥꯎꯕ ꯀꯥꯔꯗꯨꯗ ꯇꯣꯡꯂꯗꯤ ꯃꯤꯁꯦ ꯌꯥꯝ ꯑꯆꯧꯕ ꯑꯣꯏꯔ ꯃꯥꯅꯦ ꯈꯟꯗꯨꯅ ꯍꯥꯏꯖꯔꯤꯅꯤ꯫ ꯕꯤꯅꯤꯇꯥ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯤꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯕꯤꯅꯤꯇꯥ ꯑꯌꯨꯛꯇꯒꯤ ꯅꯨꯡꯊꯤꯟ ꯐꯥꯎꯕ ꯂꯦꯞꯇꯅ ꯂꯥꯏꯔꯤꯛ ꯇꯧꯔꯛꯄꯒꯤ ꯋꯥꯗꯨꯅ ꯁꯨꯃꯥꯡꯗ ꯉꯥꯏꯍꯥꯛ ꯍꯌꯤꯛ ꯂꯥꯡꯕ ꯊꯣꯛꯂꯝꯃꯤ꯫ ꯕꯤꯅꯤꯇꯥ, ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ? ꯉꯝꯃꯤꯍꯦ ꯅꯪꯒꯤ ꯅꯊꯃꯣꯏꯁꯦ꯫ ꯂꯥꯏꯔꯤꯛ ꯇꯧꯔꯤꯃꯤ ꯍꯥꯏꯅ ꯗꯤꯅꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥ ꯂꯣꯏꯁꯟꯕ, ꯑꯉꯥꯡ ꯄꯥꯅꯕꯒ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯍꯥꯏꯅꯦ꯫ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯀꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣꯗ ꯏꯆꯦ, ꯂꯥꯏꯔꯤꯛ ꯇꯧꯕ ꯍꯥꯏꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯉꯥꯏꯍꯥꯛ ꯄꯥꯕ, ꯑꯃꯨꯛ ꯏꯕ, ꯀꯣꯛꯇ ꯆꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯏꯕꯦꯝꯃ, ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯏꯔꯤꯛ ꯇꯧꯗꯨꯅ ꯆꯍꯤ 2-3 ꯆꯪꯅ ꯍꯣꯠꯅꯕ ꯃꯤ ꯐꯥꯎꯕ ꯀꯣꯇꯣ ꯀꯌꯥ ꯇꯥꯅ ꯂꯩꯔꯤ꯫ ꯅꯪꯅ ꯅꯨꯃꯤꯠ ꯈꯔꯅꯤꯈꯛ ꯍꯣꯠꯅꯔꯒ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯗ꯭ꯔꯣ? ꯕꯤꯅꯤꯇꯥ ꯂꯩꯀꯥꯏꯒꯤ ꯃꯅꯝꯃ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯃꯥꯅ ꯍꯣꯠꯅꯔꯤꯕꯁꯤꯡꯗꯣ ꯊꯥꯗꯣꯛꯂꯒꯦ, ꯑꯗꯨꯒ ꯃꯄꯥꯝꯗꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯂꯧꯔꯨꯔꯒꯦ ꯈꯟꯗꯨꯅ ꯃꯄꯥꯝꯗ ꯆꯠꯇꯒꯤ ꯊꯣꯛꯂꯝꯃꯤ꯫ ꯍꯩꯕꯦꯝꯃ, ꯀꯗꯥꯏ ꯆꯠꯂꯤꯅꯣꯅꯦ ꯅꯪꯕꯨ? ꯏꯃꯥ, ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ, ꯑꯗꯨꯒ ꯑꯉꯥꯡꯗꯣ ꯂꯧꯔꯨꯔꯒꯦ ꯏꯃꯥ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯍꯥꯟ ꯅꯣꯡꯃꯥꯏꯖꯤꯡꯇꯇ ꯏꯁꯨ ꯅꯨꯄꯥꯗꯣ ꯎꯅꯔꯨꯗꯥꯏꯅꯦ? ꯏꯃꯥ, ꯑꯩ ꯉꯝꯃꯔꯣꯏ, ꯂꯣꯏꯅ ꯇꯣꯛꯊꯣꯛꯂꯒꯦ ꯈꯜꯂꯕꯅꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯍꯥꯏꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯗꯣ ꯂꯧꯕꯤꯔꯨꯔꯒꯦ ꯈꯜꯂꯕꯅꯤ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯜꯂꯒꯦꯅꯦ ꯑꯃꯨꯛ? ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯇꯣꯞꯄ ꯒ꯭ꯔꯍꯗꯒꯤ ꯂꯥꯛꯄ ꯅꯠꯇꯦꯅꯦ꯫ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒ ꯇꯧꯅ ꯆꯞ ꯃꯥꯟꯅꯕ ꯖꯤꯕ ꯉꯥꯛꯇꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯣꯏꯅ ꯅꯤꯡꯍꯟꯊꯗꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯕꯗꯒꯤ ꯑꯣꯏꯕ ꯅꯠꯇꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯇꯥꯃꯣꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯃꯍꯩ ꯇꯝꯂꯛꯄꯒꯤ ꯊꯥꯛꯁꯦ ꯆꯞ ꯃꯥꯟꯅꯩꯅꯤ꯫ ꯑꯗꯨꯛ ꯂꯩꯔꯝꯃꯗꯤ ꯇꯥꯃꯣꯁꯨ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯣ ꯏꯃꯥ? ꯑꯣꯍꯣ, ꯏꯃꯥ ꯚꯥꯞ ꯇꯥꯔꯦ꯫ ꯅꯍꯥꯟꯗꯒꯤ ꯅꯪꯒꯤ ꯅꯅꯥꯀꯣꯡꯗ ꯐꯠꯇꯕ ꯀꯥꯝꯁꯜꯂꯩꯁꯦ ꯏꯆꯥꯅꯨꯄꯥꯅ ꯑꯣꯏꯔꯝꯃꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯚꯥꯞ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯏꯕꯦꯝꯃ, ꯇꯥꯎ, ꯏꯃꯥ ꯍꯥꯏꯒꯦ ꯉꯁꯤ꯫ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯤꯅꯅꯦ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯉꯝꯂꯛꯇꯕꯒꯤ ꯃꯔꯝꯁꯦ MA ꯍꯥꯏꯔꯦ ꯃꯅꯤꯡꯗ ꯅꯞꯄꯒ ꯌꯥꯎꯔꯛꯏꯅꯤ꯫ ꯃꯥꯅ ꯈꯔ ꯇꯝꯖꯔꯛꯏꯕ ꯃꯍꯩ ꯑꯁꯤꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯕ ꯐꯪꯂꯤꯁꯦ ꯃꯥꯒꯤꯗꯤ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯥꯄꯜꯒ ꯇꯧꯗꯅ ꯆꯥꯎꯊꯣꯛꯆꯔꯤꯗꯣ ꯌꯦꯡꯉꯨ꯫ ꯏꯍꯦ, ꯑꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ, ꯕꯦꯝꯃ,
ꯑꯩꯅ ꯍꯥꯏꯗꯤ ꯃꯤꯋꯥ ꯇꯥꯔꯨꯅꯨ ꯅꯪꯅ ꯍꯣꯠꯅꯒꯗꯕꯗꯣ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯅꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣꯠꯅꯧ ꯕꯤꯅꯤꯇꯥ ꯃꯅꯦꯝꯅ ꯑꯃꯨꯛꯀ ꯃꯊꯧꯅꯥ ꯍꯥꯞꯄꯗꯒꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯈꯪꯗꯅ ꯍꯣꯠꯅꯕ ꯍꯧꯔꯦ ꯈꯔꯅꯤ ꯃꯇꯨꯡꯗ ꯕꯤꯅꯤꯇꯥ IASꯀꯤ ꯄꯔꯤꯈꯥ ꯑꯗꯨꯗ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯔꯛꯇꯨꯅ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯔꯦ ꯑꯩꯅ ꯅꯤꯡꯖꯔꯝꯕ ꯃꯪꯂꯥꯟꯁꯦ ꯏꯆꯥꯅꯨꯄꯥꯅ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯁꯨ ꯏꯃꯧ ꯅꯨꯄꯤꯅ ꯊꯨꯡꯍꯜꯂꯦ ꯉꯁꯤꯗꯤ ꯕꯦꯃꯥ ꯏꯃꯥꯅ ꯕꯣꯔ ꯄꯤꯔꯤꯁꯤꯅꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯦ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯨꯀꯣ